Khurumjari maya ngasi koi dai na mayambu Makoi Park ta taram nokchari Makoi Park asi Imphal manungda leiba Takyel Khongbal Maning Leikai da leiba park amani panglap taba mayamgi pothafam oibada ya sap charaba park amani angangsinggi sanafamna pik thanba park ni hariba park asi Imphal bazar dagi irosembagi line tonglaga la asu yaba mafamni koina irosembada kumhoraga oiromda leiba Takyel Khongbal taba thongdu lalaga adum leiba phangani koina madu koigi maitai Lekoi yaujinayda leiba park aduni mafamsigi park yamna nali masi 2012 tagi hogdokhiba park ni hojik yamna phajare aduga mafam khudima pungchang sangi yamna phajaba view di aduga mayam chu laaga pothaba yaba kanoni mayam video sam tangminasi mayam chu choi dana like share amati comment pibirau aduga channel asibusu subscribe toba kawbigini mayam khurumjai Mafamsida angangsingna pamjaba cartoon character kharagi saktam amadi sangagi muti kaya mafamsida uba fangi aduda natana angangsinggi sanafam marang kaina yamna ingna chikna leiba mafamni mayamchu lakpiduna mafamsigi nungaiba amuktang saruk yabiu Makoi Park ta thamliba angangsinggi sanafam asi sambalaina fencing tawraga sigi kakhan khaidoaga siguba sanafam singje sigi mawongda loina thambi adugu mafam khara lei sigumba mayam sumaina sanafam amamamgi kakhan thamme magi separate oina tongana aduna sanabadasu yamna amaga yesanadre adu angangsingji am harawna nuwaina sana Sanafamsi loina sunaba thamme yam nungaina marang kaina loina sanai mafamsida lairiba thambiriba sanafam mawong la Hey, what's this? Spider-Man all about Sida yamna fajaba pukhri achouba ma leire aduga mayaida thong amsu le Sigi thongse lalaga pambisingna leiteng oiba yamna sangba satpa nungaiba lambel amasu lei
ꯑꯗꯨꯒꯤ ꯃꯌꯥꯏꯅꯦ ꯁꯤꯗ ꯌꯥꯝꯅ ꯄꯥꯛꯄ ꯂꯝꯄꯥꯛ ꯑꯃ ꯂꯩ ꯑꯗꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯗꯨꯒ ꯆꯥꯐꯝꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯊꯝꯕꯤꯔꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯄꯣꯊꯥꯕꯒꯤꯗꯃꯛꯇꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯑꯦꯟ ꯁꯤꯌꯔ ꯗꯤꯁ ꯚꯤꯗꯤꯑꯣ ꯈꯨꯔꯨꯝꯖꯔꯤ